Hi ma'am, aina sum haidi akoi B.Ed exam budi loigare ko adu B.Ed tambadi loidri adubu akoina khangjandaba yada term ahumse models of teaching the pedagogy ne andragogy ne heutagogy sineba si ahumse akoi khangdaba yadeba ko adum throughout our life hai tare teacher orikan gi ado akoi adum handaki second semester da nang kai pedagogy loge gaina adum taidana ko ado ai husik henna mayamna su khangbiramagani kitang sum discuss tawminaje na hapcharakpaneba ahanbagi pedagogy je sisna kaino hai matamda teacher center approach neba ozana full control leibado samna haibada akoine school chatpa kanda dum kano tawidana ozana akoida takpirai ozana akoigi kari karaida kari solino kholin ozana pura full control lerakanda teacher center approach se sisneba pedagogy haise example haidi ozana akoida lamhele haitari punishment loiban pide aidana ozai makhut loi autonomy se leiba ko sisne pedagogy haise akoine heng taklakpa kanda su second subadana andragogy natraga andragogy ju haiba ko sigi andragogy je kaino hai matam sina adult learning neba ayamba adult da focus tawba sidaisina kai oirani teacher na facilitator oirani ba teacher gi role je sida 100 oirame khalaje ba ko sidana 70 oirani ba khara handarani ba role je ozana mateng oina pangbirani ba haidi satrasna adum kaino makhangrasu masana self learning je encourage tawe haidare sumai yengba aduga sigi learning se student center approach neba satraden hena focus piba ko adu sumaina tawe aduga ahum subase sisina kainoda heutagogy sinet yam hangbani ko net exam da sije hadidum pedagogy andragogy ju hangrane haidi karambana teacher center approach learning sina kai kawi andragogy sina karino haidi student center approach ni dana heutagogy sina self directing approach neba sise hangbani ba ko adugi keno heutagogy dana self directing approach angang sat mis na hai tare ne mana hena khangningba hainingba masagi satisfaction gi kai pot ama smaina tawdare improvement hena tawba pame aduga adudugi admaina masana self driven oiraga learn tawbaje heutagogy kaweba sise sidadi kai ozagi role is very limited yam less oire just instruct tawba magi outcome do yengba the example ozana nang project tawba loira bane kai haibaje sisne ba heutagogy je ko ado aina sidaisa akoin hege saina pyramid kumba ji yekpa uidana ado aina makha oina yeksabani ba kaigino hai matamda kaino je magi hierarchy je khangnaba si pedagogy dana ozagi role je yam yame more adu kanda andragogy dana khara less oire teacher gi role je khara handare adu heutagogy dadi kaino hapage haidi very less sisneba si ahum si tam ahum ji dana ina mayam sum discuss tawmina je khangmina je na hapcharakpani ko mayam adum haidi teaching se gyan tai ta de feedback hapiro ai hena improve tawna hona ge haidi mayam akoi share taw pakanda amana amadum mateng bangnaraga ko discuss tawbagi aduga like and subscribe tawiramo thank you